SYC Heirok Nipal Lak Suba Mapok Kumon Thouram Pangthokhre Hojik Manipur da mikok thigani haiduna tawribasi yamna matang matam tanja chadaba amani haina campaign for just and fair delimitation gi convener Jitendra Ningombamna Phongdokhre wafam asi Thobal district ki Heirok part 2 Moirang Tem Laikai Dalaiba Sporting Youth Club SYC Safong Lakpagi Nipal Lak Suba Mapok Kumon Thouram Club asigi lampakta pakthokpagi thoramda president member oina saruk yaraduna Jitendra Ningombamna Phongdokhibani ngasigi Thouram adu da Heirok Apunba Club ki Pautakloy Moirang Tem Rameswar Mitei Heirok Apunba Club ki President Wahengbam Jivan Heirok Apunba Maira Pai Bigi Pautakloy Khundongbam Gunabani Laima SYC ki President Moirang Tem Banglem amasung Campaign for Just and Fair Delimitation ki convener Jitendra Ningomba amadi Campaign for Just and Fair Delimitation ki IPR ke Maharabi Singsu President Member Sing Oina Sarukya ki Jitendra Ningombana Makata na hai NRC tauduna mikok thiba tarabadi iram damasida laisin khraba mitop sing khandok pangamlaroi aduna mikok thi dringaida aikoi miyam amato oina punduna achoba iho ama hoba darkar oire mahak na hai iho hoba matamda aikoi miyam asok apan nangba yai adubu ngasi fawbada center lenga na miyam gi iho haudriba makai aikoi gi apamba amata pibide ILP gi matang rasu miyam na hena khangnaraba wafamni mahak na sumna hai hauzik campaign for just and fair delimitation na iram damgi mihut Sing unaduna wari sabagi thabak chathari lup asigi thomi sing na Heirok ACG MLA Dr. Thokchom Radesya Manipur Assembly ki Speaker Satyabrata Chingba unaduna wari sabagi thabak chathakre mihut sing asida lup ki maikaidagi iram damasida NRC tawbina ba lairiba mihut sing punsinduna warep lobina bisu taksilamki mamang chahi lising aniga kun mangagi December ki tarik tara mangada Home Minister Amit Shah amadi December ki tarik tara tarukta Governor da mikok thi jingeda NRC hana tawbiyu haiba yauna point manga yawba memorandum ama pisinkhre adubu thabak oina paikhalakpadi udri mitop khandok naba haijaringe cherak asida mitop singna landaraktuna iram damasida chahi ani halaklaba lan hauzik thokliba sini hauzik tawgadoriba census asida Yumkok hana thirakani amadi mikok thirakpada hauzik lairiba mitop sing asi yaungna thikhrabadi amuk khandokpa ngamlaroi maramaduna miyam sem saduna leibiu isagi tawdaba yadraba amani khanbiduna lakadorba February gi aroiba chayolda natraga March gi ahanba chayolda changsilakpa miyam gi ihauda saruk yaminasi haiki Thoramaduna SYC gi treasurer Moirang Tem Thanilna club asi Safong Lakpagi Marik Chumba Paudam Thambaga loinana club asina miyam ga tathok tasin tawnaraga laikai adu henna chakhatnaba hotnaba yamba pumnama khotnagani haiki SYCAC kumsing Lising aniga tara humdoida lingkhat ki bani aduga lising aniga tara treta register tauki hauzik miyam na uriba lampak asi club asina wana hona jaduna semjarak bani haipa wafam thamki kumsing lisi aniga kulhumdoida lingkhat ki ba Heirok Apunba club lingkhat padasu club asina achoba thodang lauki masipum namak lekai miyam na mateng pangbi baduna ngamki bani makhata nasu miyam na sagat piu haiki Thoramadugi sarukam oina club asina konba mafamda leiba nupa nupi ahal kunthra romda ningtham khudol oina kambal amamam katki Mapok Kumon Thouram aduga mari leinana lekai adugi maunaha singda lekai adugi maugi singda chalabi singi oiba chapu lamjel thori chingnabi amadi nat ki oiba jagoi isai singsu pangthoki panba yabadi SYC gi Nipal Lak Suba Mapok Kumon gi wakhalon asi horak liba tungi naha sing sengbatpa haibani haina phongdoki Koktiba haibatare sigi matangi ai Nipal Suba Phongdokhre de celebration ga mari lena ai mikok thiba gi matang da tangai mak phadana aiko gi sporting youth club na lawgada thodang khare gi matang da maki isung da lawgada thodang khare gi matang da ai panjarabada object government of India na sei tara khudingi pangthokuna lakba pangthokta busu yadaba adugumba thorop Thabak thorum sing mayam singi manungda mikok thibu yaroi hedna aikoi kran chen songduna hojik kanna movement tawri kari dobagi tawri no haibagi matang ai laksage maruina hojik aikoi thengnariba lan ama thengnai kari no lan hoibada illegally immigrants atopma yumuna lebak aikoi kamlup sing aduna aikoi gi mapum sida laga lan tarare haina aikoi ngasi wani ba podase adugu momito mian sasingdo adugi madubu khandong nanawa ama khakdangai ba Pamboidi Karino Habom Tamda NRC National Register of Citizen Havasineva NRC Matungina Mito Mian Sasing say Kandu Kudabni Haida Aduna NRC Havasi Lav Hokiba Equina Nasi Tingeribal Lana say 2023 Maduki Mamang